Ngasigi video sina Monday ko. Monday pokpa mi ngarang numaijing numitagi hogre ko haidi Sunday ngarang aina share tokre Monday gi mu ying minerse ko. Monday pokpa mi se yamna kai ma se ahambada magi nature wise oina hairse ko Monday pokpa mi se yamna hadi minungshi chawbo oibado yamna minung kain oiba modest oiba adaptable oiba ka haragadi adaptable oiba haibati hadi kanoma anoba jaga ama chatpa matamda ma se yamna adum thuna adjust oba haiba ngamba oiba mido oyeko aduga amana possessive oiba haitare ko hadi ai gidang ohening ba koning basidana mu partnership partner gi matang da la ani ko relation gumba sugumbai matang da haitare caring oye ko yamna hadi mi mana magi partner oiro natraga imung manungi oiro ko hadi yamna caring oiba motherly nature gumba haitare ko mamagi minungshi chen bagumba adumaina oina oiba do oye ko aduga amadana numit ki ani subani ko second day of the week na haise ko ngasagi sunday duna first day of the week ni na ko si sina second day of the week ne basi se ko ado second day of the week ki aduna haidi sida ko haid amuk kaino da planet haida gana ma se thana moon na rule to ba kaino ni ko haidi numit ni ko si se ado yamna magun leiba planet ni ko tha haira ko haidi tha se shape nai na ko haidi punima amuk lei tha shi amuk lei tha se gi magi machet tara ga haidi last pura cover up to gi bodo haidi tha si gi shape lei magi mangan kari kra lei bane na ko haidi shape change leiba adagi magi mangal na chingba sugum mayam se ko haidi moon se amarom da de amuk so hai ko yam sensitive oiba planet ne hai no kai gino hai kan se da ko tha se yingba matam se da akoina wakhan yam nungai na yenga di nungsiba gumba hai tar ko monda yam nungai na yenga di nungai bane yamna pukning nungsi na yenga so ma se kapning bane ba adagi wakhal nungai ba nungai ta ba emotions hai tar khoi gi emotions siga adum khetang connect to ba hai tar ko sometimes aduga Monday pokpa mi si ko hadi nga sagi haidi sigi planets na rule to bane Monday pokpa mi si mo emotional yam oigal leba si kan se da ko aduga Monday se khwaidagi lucky oiba numit ni ko Monday pokpa mi se makhut masha hai yamna ko makhut masha hai adagi madau su lei moi se lak su dum pi ba oiba do oye ko makhoi se mayam dagi tongale masak matau su phajaba oigale ko aduga nupa da hairaga na mu wang chawba yengba nungai ba gumba oibdo nupi da na hairaga hadi complexion phajaba ketang pink hadi khoi gi pink color ga changba gumba leino complexion da kaida hadi moi se dum yengba du sem phajaba oibdo nupi macha gumba nupi gumba gi kaino oiraga so hadi Monday pokpa mi ngai se nupa su nupi su adum loina yengba nungai ba oibdo oina su oye ko nature wise ta mula ase ko nature wise ta hairaga di moi se sensitive oi caring oye ko mamang to hai ko sensitive so oye caring so oye shaugande conflict leiba matam da ko avoid to gale hadi khadaning da ba moi se maka hadi conflict over matam da hadi avoid to gale khadna ba pam da ba ingna chikna learning ba mi oiba do unnecessary mi ga song khana mo sum yengune hadi Monday pokpa mi ngai se hadi kana da bada hai tare ko hadi khadna ba do maka maram kem leitana ga hadi unnecessary in hai se sida unnecessary mi ga sung khadna roi ma se ko aduga makhoi gi mind se haidi magi mind se yamna creative oy ko makhoi se life ta problem leiba matam da ko adum masa mathanda phajana adum solve tau gane ba moising se tuminna legali ko tuminna legale haga di samna ha ba silent killer ha se ko haidi tuminna su legale silent ke tuminna leide haga ma pangbana te ma se ko pangbra haina questions ma hanga se ko pangbra no pangde ko ma se ko mi dugi mamang da haidi maithong da utloba ma se haidi ngasai gi aigi shaw go iro ama ma nang sai gi manu nungai ta baler go so ko ma sung thoi mangon da shaw bagi saktam kari kra sung lo urduga ngang ma matam da mai kham thing na haidi kut ngai ngang ka ni ma sai mi do hai ta ma ikai ba phasna pi ga ni mai matang sara ko matam da aduga mi ga chaga khana ba mi di oi roi da ba hai ta do tanja minja hai ta ko tanja phangwa matam da ma mawong ta na haidi mi du da ma nang sai training ba mi ma nang sai ngang ning mi du da haidi phajana kaino toro ikai bati phajan pi gane magi mamana bo oiro mamana bi oro mangonda nungai ta ba torok pa ngai do hadi chaga ti toroi amuktang torok pa da ma se mawo marin chumna torok ka da ba hai tare ko ado mu love and relationship ki matang da la ase ko love and relationship ki matang da moi se dream lovers kumbo oigale ko haidi wakhan yam sagat po oiba do haidi aigi partner se sumaina oiba sumain to ba kaina khallaga ko haidi khatna ba pam da ba hai tare ko haidi fight kumba conflict kumba haidi ma suma pam de ko haidi adum
mana apologize tawni ba anamba matamda hai tare ko ai shoi kre lan kre haina magi site tagi dum haijab mana nusiba mi oi taragadi ma dum hai gani ba ai shoi kre haina dum mangon magi site tagi hana dum nangon apologize la kani ko nupa oiro natraga nupi oiro aduga amana Sunday pokpa mi singsida ko haidi aigi partner oiro natraga ai chinau do oiro ko haidi moida minam ge na khanganu ko minam ge na kan moida adumaina akoina minam ge haina khallaga di ko moise yam phattaba ama adumaina mo oiro pasu yaeba kaigino hai matam je haidi ma nga saigi akoina mangonda oida padaba tawbiragadi ngasai aina mamangda moise sensitive oi haibanina ko mokoi je asuki madik magi mind do disturb oiraga adi kaino oina negative oina hai tar ko nangonda oina lamman khumge revenge loge haina adumbagi kaino do oina lakani ba aduna haidi yari ngai moida oidaba gumba cheating gumba se tawbiganu ko mamang da so hai gre Monday pokpa mi singse yamna haidi problem solver oigale ko haidi problem yamna line solve to bo oibado ado moise yamna haidi thaba inkhang gi dang la se ko sida hai petang ko saba inkhang gi da haraga di yamna motivated oibado moise ko haidi always mayam da motivate to biba masha mathanda su motivate oijaraga haidi thaba inkhang se yamna phajana nomba mi oibado art ki lamda yam chanai ko haidi saireng iba isai sakpa acting hai tare ko adagi amu architect kumba sisu haidi makhut masha kai ka haidi magi creative mind do dagi tholakpa thabak to adu dune tawde do hospitality gi lamda chana gani ko hospitality gi lamda haira gadi air hostess kumba se koi hospitality rom da laina ko hospitality leire hotel industries kumba ko hotel industries kumba ma jo chana gani aduga medical field da su chana gani ko haidi medical field da so haidi am nurturing oiba career gumba se sugumba su dum mangon da chana bo oiba do aduga amana tawgadaba hai tare ko tawgadaba hairagadi remedies ni hairasi ntraga aiga chanaba se kai no haiba kansida Monday da ko Monday numita haidi Mahadev haidi Shiv haidi Lord Shiva se ningbi ba hai tare ko magi damakta puja tawbiyo lai angoba gumba kai gumba offer tawbiyo ko haidi lai angoba athumba angoba gumba adumaina katpiyo ko ado stone gi hairagadi ko haidi nungumba sum sige haidi moonstone se ko moonstone se sibibe yai ko moonstone se khoi gi right hand gi nangi khunau bida sibiyo ko moonstone se ko ado color dam hairagana color se angobo selo dai moon silver ina masu leibani ko adu shet pe yai cream machu set pe yai ko haidi isana sum set kadaba machu ki ka leragadi ko sigi color ahum se ko ahum color ahum se set piyo aduga lucky number amu haira se ko lucky number se Monday pokpa mi gi oina di lucky number se 2 oe ko ado sida leire ngasi Monday gi kaino Monday pokpa mi nge gi hapetang ma'am kaino share tawro habdo ko simasu leire ado ai nungti gi amam hapetang share tawro ke ko sida leire ko thank you